अहानबद मरुइब पाव मोइने एम्बुस्ता KNA गी कमांडर थांगबोई याउना मियोई मरि सिरि चुचामपुर डिस्ट्रिक्ट की मनुंग सनबा मोंगजंग विलेज ता ngasi numi jungba aduwaida sakhangdaba singna satharkhiba imbusa mana masana masabu Kuki National Organization KNO Kuki National Army KNA gi deputy commander in chief yauna miyoi mari siri laikhidraba commander in chief laikhidraba commander adugi maming Thangboi Haukip Allies thapi kawi Kuki gi maming leba singerni ma Kuki National Organization ki president oiriba PS Haukip ki mamak nupani ma kaloina siriba miyoi uhum adugi manungda nupi amayawi Civilian nupi adugi mamingna Matizang Mary kawi atopami ani adudi commander Thangboi Haukip ki bodyguard thaudo adu jesami ro ta thukibani pausna makatana hairibna yamna naknaba maru mapang amagi lekhidabigi asiba haksang asiba hangwaspada United Kuki National Army UKNA gi cadre organizing na basingni ambush lokslakibani makoi car amada puna tonglaga satlingai da nongoi kapsilakibana maram oiraga khut hanba ngamkhidi amasum car adu da makoi ani sikhi aduga atopa ani amana car adu dagi song tharakpada namlaga nongmaina kapkibani commander Thangboi Haukip moregi DSP Singtham Anan Hatpigi case ta NIA ki kanguna phananabgi tanariba misangni mak tuan ba crime kya da scenery banari amarom nana Manipur gi CSO singi mihut taraga mapan ga MSA gi team ga Delhi da wari sanakre Manipur haujik thokliba tangdu leita da ba phiba masi lusinana ba pannam gi makhada Ministry of Home Affairs MSA na kauraktuna state asigi civil society organization CSO singi miyoi taraga mapan ga MSA gi team ga ngasi pung taram de makhai da wari sanakre ngasi gi wari sanabadu da CSO singi apan ma team amaga Ministry of Home Affairs ki official mari na saba team ga Subramniu Bharati Marsha Area Daliva MSA office pangtoki Delhi da phangwa pauna hai CSO gi mhit kun ngama panadu gi manungda amoko gi advisor Ito Tongram senior member as Bubon Vice President S Sanjoy Vice President Dr Norendra Thoksom Vice President K Saisarajan Vice President Koizam Santos amasum Secretary General Pratap Laisangthem yawi Fox ki mekaida lup asigi president BM Yaima spokesperson Ngangbam Jameson consultative member Puyam Rakesh Singha amasum finance secretary Khetramayup Chandra Kumar Singhani Kokomi gi mekaida lup asigi coordinator Khuraijam Athuba senior member YK Dhiren senior member Y Surjit senior member Shamsan senior member L Jayant Kumar consultative member Dr TS Bharat amasum advocate L Zadu yauri Ministry of Home Affairs ki mekaida AK Mishra Rakesh Kamle Sunil Kumar amasum Rahul PR yauri khana naina badu session ani rak thokna pangtoki ahan bigi session adu ayuk ki pung 10 makhai digi horaga pung 2 da loki aduga nungthil gi session adu na pung 2 ga minute 85 digi horaga pung 3 ga minute 15 phaw sakhi hiram ani khakta da wari sanaki aduma pu hiram sing adu kari no haibadu di khudaki oina khang ngamthri thajab yaba mafam digi phang pauna hai mamang takta civil society organization singi mute singa tangkak naina MSA ga unaduna wari sanaki balekre handaki asina mari raksu patangkakta Civil Society Organization ahungi mihut taraga mapan haibadi amuko digi taret ko komi digi taret amasum fox digi mihut pula ga wari sanaki bane handa unaki ba si yamna maru eba tangka amani state asida khundari ba kang khudima ki Manipur gi mafam amada maning tam sasaba yadabi gi matang nakal ani gi marakta maru eba wafam oina wari sanaraga ni haina launari hari amarom na namu tentak na thamjagi senior citizen singi akhanaba thaurang hayengli satnaragani hari thagi pension lisung hum ga sahum oiragani lemna layeng lagani bus train lemna tonghalagani masagi sei humpu hela leba sigi mi khudima ki punsi meng fogat hanam gi panamda central government akhanaba thaurang khar lokhokre anobu yepa thaurang gi scheme singa si hayengli gi leba si satnaragani senior citizen singa tha khuding gi phangbai pension gi sanpam lupa lisung hum ga samwara hengat hanba ga loina ana ai yorok pat matamda lemna layeng lagani atong mal amata lawdaba bus amasum train tonghalagani ataba mamal aeroplane tongnabi kutong sabas phangalagani senior citizen singi akhanaba sayul gi community gathering program sin bugaloina skill development workshop ya pangtholagani masagi sai khumpu hela miyoi singa yum saba matamda lenga ki makai digi mateng pangbugaloina senior care plus amadi golden age program sing scheme sing kuthangda Chenthoklaklaga Namlaga bohonaragani haidi Kangla Pau gi editorial myam na thamjari manglam sat amadi tunglam sat oirakadaba sing khangdabadagi ngasigi phibam masi oirakhibani
Manipur miyam ki lengak lerakhiba matamdagi matamgi lengak longi thawai panglakhiba tungan political party sing lusing singna tunglam sat oirakadaba phibam sing khangdabagi mami sauna taba u phangi masuna maram oraga lengak pasingna lamdamasida mito miyan sa sing changlakpa madi makoina khunda laita sinbagi thabak thoram singna miyeng sanglakhidi Manipur India ki phiba nungda tindringai mitop sanglakpa sek tawduna passport system natragana inner line permit system satnarakibadu lengak lungi thawai pangananaba tharakiba commissioner himat singana toki madura politician amatana ayet papikide Manipur India ki phiba nungna tinkiba mitop sanglakpa sek tawbigi satnabi lakthokiba amadi ngamkhai asset pa sambal khabana singbu tawrakhidaba duna maning tambaleba oirakibegi section thorang punamak tapna central government na supai paishin kipedigi furup asi maning tamba leba ama oirami habegi satna role punamak mangshilakibani Matamadagi politician ni natragana akhang ahini haiba Miyoi singi maraktagi Manipura maromdom hingba ngamloi aikhoigi phiba nungda tingadabani haibagi khulaw lawkhiba singaduna karigidamak tungdo oirakadaba singadu khangna furup asigi yellow missing kanjanabagi thawrang lakhotkidabagi maram karigino haibisi ngasigi pendraba miyamgi wohang lerakliba singasigi lengakpa singna pakhompi phamthui Manipur India ki lengak pathap ki makhara sahi manga ki mikal pangthok tuna khanba legislature singna mainland India Delhi da lengak lon gi supli pai singda state asigi miyam gi aningba apami ihul khangna pekhat pe yawa thabak sing pekhanaba takshin begi muhur sengba sagatna begi namada makhoi gi khudong sa ba phangna ba khona ba madi pham kon begi thabak sing sathaduna lairakhi bedagi Mayai lamgi lengak pasingna makoibu lumna laudabagi mathakta makoibu khulai oina sizinaduna satharakibadagi hausik lairiba phiba masida lairakibani Manipur bu India lengak longi phiba nungda namten tinsinan khiba matamaduda Delhi gi lusingbusingi maphamda Manipur gi miyam maraktagi noma natragana noma piendabigi lalhau ama satharakani haiba mangjuluna khangkidabanati Manipur lalhaubagi ihok leitringai India government na miyam gi ihau natragana khulai paibagi movement namthanaba armed forces Special Power Act 1958 mangjongna semki India government ki lusing basingna matamadu lal haubugi tharang lairakani haina khankiba du asumu oirakibadigi lanmida mihat mipun miyot minai gi henma mapangal piba miyamna hingsa gi tamana tragana amuba draconian black law haina khangnawa armed forces special power act afaspa 1958 thamjilaktuna mara leijadaba miyoi lising kya makoi gi thangpham oirakibadigi loikham naidaba wathuk leidi Amaromdana Mito miyan cha singna ising isagum leptana sangsilakhiba singna khunda laita silakhibadagi makoina yellow missing dagi masing henduna yellow missing na maram namda minority tarakhibagi wathok mayuk naringai serakta logi wangbada indo member ngamkhai lana sangsalakhiba illegal migrant khulai paiba masung paidaba kuki narcotic singna yellow missing gi mathakta landa aduna lamdam sigi apun basaktam thugairaga makoi khakti ki oiba lengak jalengam semnaba demand gi wathok sing laiti masi lengak pasingna manglam sat amadi tunglam sat oirakada bani madu khangna thawai pangbigi mot mayai lam lengaki tanthar satpamadi phamna hena lumna lobudigi oirakibani habada hamama tokloi lengak longi thawai pangli basingna furup adugi manglam satta oikiba amadi hausu oiriba phibam naine tuna tunglam satta oirakada basing khangna khong thangba mathau tai haba kangla pawi editorial myamna thamjari amaromdana Urkhul gi nungbi sapu kunja singi hingnabagi lambi khaktanatana malemna masakhang boiri Manipur gi tangkhul nagan yamna namna taba urkhul districta maihau rol gi sizinaduna laklaba khutna saba nungbi sapu sina kunja sakya gi hingnabagi liklam ama oibtanatana hairiba amuba makhal gi sapu si malem gi lepak singna masakhang borakli malem gi atai maphamna sadaba urkhul district ki nungbi khulda kunja ayamana maihau rol gi saduna laklaba sapu si malemna black pottery haina masakhang naba hokibaga loinana chapu asigi sariba technique sing barat ki state amasum atop malem gi lebak ki saknairaba craftsman KNA thizin bhukre hari pausi asina kunja sing unaba mada ahal oirabu kunja mana phongdorak pada hairiba black pot nungbi chapu asi nungbi khulda phangba serpentines koba nungmakhal amana kupna takhairaba matung clay laitan manak nakpa umang singdagi phangba uri amadagi lawba mahi amaga ising yanduna ningthina tolaba matung oihaning liba safu gi mawng adu siamduna nungsara phawraba matung hairiba safu asi kanglaba matungda lairangda mai iktuna safu gi masu asi amuba ondriba phawwa ningthina semba safu oina puthokpani haina safu doraki
ꯑꯃꯔꯣꯝꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯆꯐꯨ ꯃꯈꯜ ꯑꯁꯤ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯟ ꯇꯣꯛꯁꯤꯁ ꯑꯣꯏꯕ ꯊꯣꯡ ꯊꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯃꯩꯁꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯗꯨꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯒꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯁꯥꯍꯟꯗꯨꯅ ꯊꯝꯕꯒꯤ ꯍꯥꯏꯔꯤꯕ ꯆꯐꯨ ꯑꯁꯤꯗ ꯃꯒꯨꯟ ꯌꯥꯎꯏ ꯆꯐꯨ ꯑꯁꯤ ꯊꯣꯡꯕ ꯑꯃꯁꯨꯡ ꯄꯣꯠ ꯆꯩ ꯍꯥꯞꯇꯕ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ